Farm Mapuna license ganna Kaptuna Hatkhiba Laishram Tombi ki Meehat Yaningdaba Phongdoktuna ngasi Meehat asige mayukta semkiba JAC na sinduna Hairok Parto Debi Mandopta miyamna wakan mifam sathakre wakan mifam aduga mari lainana JAC ki co-convener Khundong Bam Laxmina hai Mara leizadaba icham samjaba mi amabu khulai pai haiduna hekta hatopa se akanba mongda condemn tawi ngasi laikai asida thokliba sigumna hayengna kanagi da thokani haiba ngamde asigumba khulai pairaga micham amabu hekta hatpa sida chenaba khudingmak logi matungina chapchaba chairak pigadabani Laishram Tombi gi Meehat asige matangda JAC na taliba demand sing ase lengangna thubada pibiu haina so mahakna makatana phongdokhi Wakan mifam aduda Laishram Tombi gi Meehat yaningde Meehat bada chenaba sing chairak piyo gun culture thado o micham miyam gi punsi ngak selu haibi yauna tongan tongan ba wahi kaya iba placard sing sizina ki amade kolau kya su lauki asi akhoi gi sina silliba sit importance asi kari maramdagi famlibano haibasi akhoi Meehat asi Yaningdaba gi damakta famlibani mara leijadaba icham chamba mi amabu nongmaina Kaptuna hatpa haibasi akhoi taseng yaningde ngasi akhoi lekai da thokliba sugumna aji kana hayeng na kana gida adi hangchin na kana gida thokani haiba tamba ngamba nate akhoi Tombi gi Meehat asi Laishram Tombi gi Meehat asi akhoi taseng yaningde JAC na taliba dimal asi athuba matam da phanghan biyo JAC na taliba dimal asi matam athuba matam da dimal asi pibiyo adu natrabde akhoi makha tana Khongjang Changsinkhre